Ngasi aina ligaduru wari asi Delhi da leiba aigi uncle amada Asengba Thokhiba wari amani. Harau kumaigi festival oiriba 2012 ki Diwali da aigi uncle da Yamna Akiba thoudok ama thoki. Maram aduna oiraga aigi uncle na 2012 ki Diwali adu ningsingloraga Yamna Akiba ma poi. Delhi Pumba Diwali ki festival ki mangalna pungan ngan ki amadi aigi uncle na su magi family ga Diwali adu yamna nungaina pangthoki. Adubu uncle di office ki thabak ama emergency oibagi Ahmedabad chatpagi nongalamdai gi pung mari muk tarakpagi flight ki book ticket tawrami. Airport fo satpagi damakta Delhi Cantt ki lambi adu fauduna satpa tarami. Delhi Cantt hariba mafam asi India ki khwaidagi haunted oiba mafam singi manungda amani haina hainai. Mafam asi Bhangard gumna tamnaba mafam dinate. Aduga mafam asida thawoina Thokhiba Akiba Wari su leite. Mafam asi city ki mayai sabukta leiba colony ga chap manai. Adu chachunatana mafam asi Indian Army officers singi yumsu oiribani. Adu oirabasu mafam asi yamna sathi haina hainai. Airport fo satpagi damakta uncle na lambi asi fauduna satpa tarami. Adu gisu mathakta numida du Diwali gi amavesha ki nungthang oirami amadi Bhoot pret singi mapangal kangkhatli haina so hainai. Lambi adu uncle na toina chathok tachin tawbanina thoidongna akibadi pokhide. Ahing gi pung ani muk tarakpada uncle amadi aigi auntie ga loina airport chalami. Delhi Cantt ki lambi adu yorakpaga uncle na lambi mayada sari angawa setuna Nupi ama leptuna leiba oki. Nupi aduna mahaki makhut adu khatlaga leaf ni bagi mongda leptuna leirami. Uncle na ahingi pung ani muk tarakpasida lambi mayai asida Nupi asi kaidauram lebano haina khanki. Khudakta uncle na driver da gari adu khamnaba aina haiki. Driver aduna Nupi adu gi hek manakta gari adu khamki. Uncle na Nupi aduda akhoi airport ho chalini lao ai thinbiramage haina haiki. Adubu Nupi aduna karimata khumdana chap leptuna leiki. Uncle na amukasu karimata hangoirunu akhoi thinbiramage haina haiki. Amukasu Nupi aduna karimata khumdana chap leptuna leiki. Ar manungda phamduna leiriba auntie na ikhang khangudana yamna kiba ma poglaki amadi makholadu ningna asumna hairaki. Daribo asdagi yamna yangna chalasi haina hairaki. Uncle na auntie romda yeng thoklubada auntie gi mamai adu taifet tarami. Uncle na matawasi mong amani haiduna khudakta driver da gari adu thaunaba aina haiki. Adubu driver adudi Nupi aduda munna yengduna lerami amadi karimata takhide. Ikhang khangaudana Nupi aduna mamai adu thangalaga uncle romda munna yenglaki. Madu uda uncle na kiman kiduna driver adugi masa adu paiduna kana nekhi amadi driver gari adu kana thauaina haina haiki. Driver adu gyan khangta tarai amadi gari adu kana thauduna chatki. Adubu Nupi adu gari adu gi khirki manakta gari aduga punna paiduna salami madu uda uncle na kiman kiduna masa adu humangna phunglupami. Uncle gi gari adu 100 km/h gi speed ta kana thorami adubu Nupi aduna tanarpa lepkide. Adubu Delhi Cantt ki lambi adu lanthorpaga uncle gi gari adu accident tholami. Mathangi numita uncle na hospital da mamit panglaki amadi mahaki Nupi adu coma da lei haina su khanglami. Amadi driver adu accident thokpa mafam aduda khudakta leikhidre haina su hairami. Tha mari muki matungda auntie coma dagi faraktuna mayumda mukhalaki amadi makhoi anukka hanagi adumaina normal life hingba hauraki. Chahi adugi Diwali gi matungda uncle na amuk hanna Diwali yaukide amadi Delhi Cantt ki lambi adu amuk hanna chatke khankide. Wari asibu mayamna pambiragadi khudakta channel asibu subscribe tawbiramo amadi video asibu like and share amamda tawbiramo.